पाउसिंग पिजरी मोरेदा लेबा इमा अहानबदा मरु ओइबा पाउसिंग पिजरी मोरेदा लेबा इमा कोंदोंग लाइरेंबीगी चहीगी ओइबा कुम चनबगी थोरम ngasi पैलेस कंपाउंड लेबा गवर्नमेंट डांस कॉलेज की कैंपस ता पांगथोखरे तुरेल वांगमगी ममानबी थिनबा चटखिबी चही 16 दा ngairibi RK मालेमसना इसिंगी इरेदा तासिनखिबदगी ngarang लेखिद्रे अवांग नोंपोक भारत अकनबा अखाक अरावगा लोइनना अकनबा नोंग चुरबा याई हाइना इंडिया मेट्रोलॉजिकल डिपार्टमेंट की साइंटिस्ट सोमा सेना फोंदोखरे अमदी मणिपुर पुलिस कंट्रोल रूम ने थादोरकपा चेरोल अमदा मणिपुर की चिंग अमसुंग तंगदा सिक्योरिटी फोर्स ना थीबोगुंबगी थबक चथखरे हाइरे पाउ संदोंगना पिजरी मोरेदा लेबा इमा कोंदोंग लाइरेंबीगी चहीगी ओइबा कुम चनबगी थोरम ngasi पैलेस कंपाउंड लेबा गवर्नमेंट डांस कॉलेज की कैंपस ता पांगथोखरे इमा कोंदोंग लाइरेंबी थोगलुमना सिंदुना पांगथोखिबा कुम चनबगी थोरम अदुदा तोंगान तोंगान रिलीफ कैम्प निपान लेबा मोरेगी प्रजासिंग अमदी लाइरेंबी असिबु थाजबा मियोय कयाना सरुक याखी कुम चनबगी थोरम मफम असिदा पांगथोकपगी मतांगदा थौगलुपकी प्रेसिडेंट निंगथौ खोंजम पोलिंद्रोना फोंदोखिबदा हौखिबा ममांग चहीगी मे 3 हौरखिबा इरांग अदुना मरम ओइदुना इमागी लाइगी थोरमसिंग मपुंग फाना लोइसिंदबा अदुना मरम ओइदुना चहीगी ओइबा कुम चनबगी लाइगी ओइबा थोरम असि मफम असिदा पांगथोकपनी लान असिना मरम ओइदुना मोरेदा लेबा इमागी संगनेंदा पांगथोखदबा अदु यादबदगी इम्फालगी मफम अमदा तौननबा होटनबदा पीस कमिटी वांखै केंद्रना अयाबा पिबिदुना मफम असिदा पांगथोकबा फंगबसि यामना नुंगाई पीस कमिटी की माइकैदगी अंगंबा मतेंग फावबा पांगपिरई मसिगी दंबक थौगलुपकी माइकैदगी थगतचरी चहीगी ओइबा लाइगी थोरम असी मफम अदुदा पांगथोकचगे हाइबा वाफम फावबा चीफ मिनिस्टर दा थमलबा मतुंग ngasiदगी नुमित 10 की ममांगदा लाइगी थोरम सिंग पांगथोकनबा मियोय मंगान साबा टीम हेलीकॉप्टर दा मोरेदा चचखी अदुबु मफम अदुदा लरिबा आर्मीना लान असि लोइद्रिंगै वारी सानदुना वारोइसिन पुरक्त्रिंगै मफम असिदा मैतै सिंग लाकपदा खुदोंग चारोय मखोइना ngak senbasu ngamloi haina phongdokpaga loinana numit adumaktuda thindoraki haina makha taki ngasidagi numit 10 ni mamangda mafam duda harauba chaluge duna koi mi manga khak helicopter tong chalure paujing meitei amta leibe yaroina army na mi purja mayam da hapchalaga mu thindore aduda madu yaramna tarada koi mathang chalaga laigi thoramchi moreda ma imagi kubamda pangtok chage na toromani helicopter chaluba manga do khudakta ahingda army na hapchalaga more leiyaron thindore adugi khudong chadabaduna maram oiraga laigi thoram kumjanbari thoram se koi impal iski wangai gi government dance college da pangtok cham ka koi hanjana हाइग्रे हाइमंदना कोई इकायतना कुमसी से आदा लागी थोरम से पंथोक जगेना सिनमनी चीफ मिनिस्टर का हाइना रगा मखोइना चीफ मिनिस्टर की ग्रीन सिग्नल पीरगनी अखोनी मी मंगा पूरगा हेलीकॉप्टर चलुबसे आर्मीना पॉलिटिकल डायलॉग कुकी गा मैते गा डायलॉग तौनद्रि भाव मैते हमता मफम सिदा लेबदा खुदोंग चादी अखोई नखोइबु सेनाबा ngmoyana थिंदरको तुरेल वांगमगी ममानबी थिनबा चटखिबी चही 16 दा ngairibi RK मालेमसना इसिंगी इरेदा तासिनबदगी ngarang लेखिद्रे ngarang मेगी तांग मापल नुंथिन पुंग 3:15 रोम ताबा अदाइदा कासार डिस्ट्रिक्ट की जयपुर की नोंपोक थंगबा माइकैदा चेलिबा चिरी तुरेलदा नुपी मचा अमा तासिनखिबदगी लेखिद्रबी नुपी मचा अदु RK रजित सिंहा अमदी RK सनाथोबी देवी की चही 16 दा ngairibi मचा नुपीनी हाइरी लाइबक थीबा थौदोक अदु ngarang तुरेल वांगमगी ममानबी थिनबा चटखिबदा थोखिबनी हाइरी पाव असि ताबदा खुदकता खुन अदुगी खुंजासिंगना RK मालेम सनाबु पुंग अमा मखाई चंगना इरुक्तुना थीबदा फंगलक्तबदगी ममै थंगदा SDRF डिपार्टमेंट सिलचर गवर्नमेंट ऑफ असम की मियोइसिंग लाक्तुना वाटर पंप बोट सिजिनदुना थीबदा नुमिदांगी पुंग 5:15 मुक ताबदा फंगबा ngamki तुंगदा आंगांग अदुबु जयपुर पुलिस डिपार्टमेंट की मियोइसिंगना पोस्टमार्टम तौनबगीदमक सिलचर मेडिकल कॉलेज ता पुख्रे हाइरे अवांग नोंपोक भारत अकनबा अखाक अरावगा लोइनना अकनबा नोंग चुरबा याई हाइना इंडिया मेट्रोलॉजिकल डिपार्टमेंट की साइंटिस्ट सोमा सेना फोंदोखरे अकनबा इसिंगी मनिल बे ऑफ बेंगल दगी लेबाग असिदा सिचिलकपना मरम ओइदुना लेबाग असिदा यामना तोइना अखाक अराव थोकली इंडिया की उत्तराखंड हिमाचल प्रदेश बिहार
West Bengal, Orissa, Jharkhand amadi awang nongpok Bharatda achouba safu kanba akhak arau thoklaba yai haina IMD gi scientist Thomas Sena phongdokre. Manipur Police Control Room dagi thadorokpa cherol amada Manipur gi ching amasung tamda thiba humbagi thabak chathakre. Haukiba pung bunmari asida National Highway 37 amadi National Highway 2 da lamdam masigi tangai fadaba chana thaknaba amadi pochei pusilakpa gari chamuga marfu tarani thoi amasung chani ga supna mari hairiba National Highway asida pusilaki hairi makata na pochei puba gari chathok sasin yanaba security force na kudong thiningai oiba mafam kaya singda ngak senbagi thabat paikhatkre hairi Manipur gi ching amasung tamda punna checkpoint chamaga kunmanga thamdana achat awong sing check tawbada chingnaba miyoi marfu taranipan phagatuna wahang pahong chatheki hairi Nupi ani lolagana lak ani nupi amakhak lawragana lak ama pigani haina Madhya Pradesh ki Ratlam Parliamentary Constituency da Congress ki Mirep Katilan Buhriana election ga mari lena pangthokpa public meeting amada phongdokre Saudi Arabia na smart city sagadaba mafam thadok uyadaba miyoi sing kaptuna hatlu haikre Middle East laiba Saudi Arabia na lamdam asida Niyom kauba futuristic city ama sana na bahotnariba sida ayet papibo oina city sagadoriba mafamda hauzik leiriba miyoi singna lengaki yathang matung ina mafam hongdokro yadrabadi authority singda lethal forces inavagi ayaba pire haina Saudi Arabia ki Colonel Ravi Alenezina phongdorakli US dollar billion chongarom changadaba smart city project asi Saudi Arabia ki Town Prince Mohammed bin Salman na thorang tawbani ngasi faubda smart city asi sana pa thorang tawduna lakhibada protest tawrakhiba miyoi ama kaptuna hatkre hairi Niyom haina mingthon gadoriba smart city asi Saudi lengaki Saudi vision haina mingthon ba lising ani kuntra faubgi manungda thamliba pandam masigi saruk amani authority singda lethal forces inavagi ayaba pikhiba asigi matangda paumi singna hangbada hauzik faubgi oinadi Saudi lengakna amadi Niyom management na wafam amata phongdokpa leitri hairi Niyom city asi malemgi oina khwaidagi chawkhatpa amadi lunanba city oinaba pandam thamli City asida makhal amategi gari chelhaloidori karigumba Saudi lengakna city asi sabaloi silabadi malengi angakpa mafam ama oigadori hairi Niyom city supnagi meter chani khak pakpa aduga kilometer jamaga humfudara sangba mafamda jab tingna sagat kadabani hauzik fawda kilometer 2.8 ki project loire hairi project asi pumloi loibada chahi taret hena changadori official singna phongdorakiba matung ina hauzik fawda Project asi sanaba hana leiramba miyoi dising taruk hena mafam thadok hankre hairi adubu United Kingdom da based toba Human Rights Group ALQST na project asi gidamak Saudi lengakna masagi mayumdagi tanthokiba migi masing asi lengakna piriba figure asidagi yamne helamgani hairi Niyom City project asi Town Prince Mohammed bin Salman na achoba wakhalon oibana Saudi lengakna project asi mai pakna bahotnabada mathau taba thabak thoram khudingmak pangthokani thajanari asina maram oiraga hauzik chatlu yadaba miyoi sing hatlu haibagi order fawa tholakpani hairi bomb blast chenaba Ibrahim MVA gi botlam le hairi election campaign ki video amada kumja lising amaga Jamapan marfutara hundoi da thokiba Bombay bomb blast chenaba Ibrahim Musana Mumbai gi awang nongchupki Lok Sabha constituency gi Maha Vikas Agadi MVA gi candidate Amol Kritikar gi election campaign da saruk yaduna bot khomba thengnare hairi BJP gi MLA Amit Satam na haiki hauzik Mumbai gi miyamda mangnana basiliba asi kanano haiba mayek sengle laibak macha saraga gang khukpugi thabak thong chathaba miyoi singna lengak painana bahotnare haiki Aroibida maruoiba pausing amuk hana pizari Moreda leiba ima kondong ngairembigi chahi gi oiba kum chanbagi thoram ngasi Palace compound da leiba Government Dance College ki campus ta pangthokre Turel wangmagi mamanabi thinba chatkibi chahi tara humdoi da ngairibi RK Malem Sana isingi reida tasing khibadagi ngarang lekhidre Awang nongpo Bharata akanba akhak arauga loinana akanba nong churaba yai haina India Meteorological Department ki scientist Thomas Sena phongdokre
amadi Manipur Police Control Room na thadorokpa cherol amada Manipur gi ching amasung tangda security force na thibo humbagi thabak chathakre haire